ꯍꯦꯟꯊꯣꯏꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯅꯣꯡꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄꯗ ꯃꯉꯥꯏꯔꯤ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯕ ꯆꯠꯄ ꯃꯇꯝꯁꯨ ꯉꯟꯃꯜꯂꯤꯗ ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯂꯩꯕ ꯎꯗꯦꯅꯦ ꯀꯗꯣꯝꯗꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯄꯨꯛꯅꯤꯡꯁꯦ ꯄꯥꯈꯠꯇꯕꯁꯨ ꯉꯝꯗꯦꯅꯦ ꯑꯁ ꯃꯤꯍꯨꯟꯒꯥꯁꯦ ꯌꯧꯔꯦꯗ ꯍꯩꯃꯥ ꯍꯦꯟꯊꯣꯏ ꯅꯤꯅꯦ ꯇꯨꯂꯁꯤꯕꯨꯡ ꯃꯈꯣꯡꯁꯤꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯅꯤꯅꯦ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯇꯨꯂꯁꯤꯕꯣꯡꯁꯦ ꯋꯥꯏ ꯇꯩꯊꯣꯛꯀꯦ ꯇꯧꯔꯤꯕꯅꯤ ꯅꯤꯅꯦꯅ ꯏꯔꯨꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯟꯕꯗꯣ ꯉꯟꯇꯥ ꯊꯥꯟꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ 이씨 너무한다 까나나 와이 데비우 하이기 하 아이나 좀 대자가 너도보 하이 안강 뚜션 떠고 버서 탱키다나 떠오라니 나 콘나 사네 함동나버 떠저루로 nangna tayriba waido nene loisin bi horage ba nene ngasi numai jingni kaurbo ai tuition tambiba chatlaroye aduna ninegi nateng kharadang oiribsu panggi tawbanida aise imung manunggi thabak amatta su ninena tahonde yahonde lairik tang sum pahalaga lehele hayeng aise karimeta haidadana toklani haiba henthoi imung manunggi thabak haibasidi adom tanja menjagi matung ina adumak hairakadauba tawrakadauba maraire ꯑꯗꯨꯒꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯍꯩꯅ ꯁꯤꯡꯍꯥꯏꯕꯁꯤꯗꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯝꯍꯧꯒꯗꯧꯕꯅꯦ ꯇꯥꯟꯁꯤꯜꯍꯧꯒꯗꯧꯕꯅꯦꯕ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯀꯗꯧꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯤꯅꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯗꯤ ꯍꯥꯏꯗꯣꯔꯛꯄꯁꯨ ꯌꯥꯏꯗ ꯑꯗꯨꯅꯤꯅꯦ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯛꯂꯕꯗꯤ ꯔꯤꯁꯔꯁ ꯇꯧꯒꯦꯀꯣ ꯇꯧꯒꯗꯧꯕꯅꯦ ꯔꯤꯁꯔꯁ ꯇꯧꯗꯨꯅ PhD ꯗꯤꯒ꯭ꯔꯤ ꯐꯪꯂꯕ ꯇꯨꯡꯗ पोस्टोक्सु तौथगदौबने नेनेना हेक ngamiba makhai nangna tawningba khudingmak tawhangani aina ninegi ningba khudimak thungangani ninena pamliba khudimak to aina pangthokani nine se sibam sobi henthoi kaidore singthanga ha kaidobu yawroge ayuk nganda sida nangna sor thabe tabe homba makhai nakhuda khabar ba pairaga se leisibu kaidoroge haiba ise henthoi se khabar si yamaba खबर से अहम लमाइदने यावी बसे अमुती यमा बसे कदाइनो खबर दुद कई याविनो बा अयम ते येंगे बसे से अमुता हाना पिरोबा करी यावरगे हाइबनी ने नंगो तू येंगो बसे से सिदे यावी बसे निंगथौजम हेंथोइना MSc जियोलॉजी एग्जामिनेशन दा फर्स्ट क्लास फर्स्ट तारे अदुना हंदक सही गी ओइना माइबम गुलाब गोल्ड मेडल अवार्ड निंगथौजम हेंथोइ दा पिरगनी दना यावी बसे येंगो हाइबैसे ओइ ब्रो हाइसिबो इस मथौना नुगाइरेदा आइनि निक्सबा थुंगे आइदि एग्जाम रिजल्ट से ngasimak khangani haibasi thajarudabane aiga yam nakna compete tamladuna leiba imanabi mimisna do mana henkidra haiduna aise puningsi waduna leirambane ado ishorna thaujanbire ninegi ningba tungan bangamba asikatangni aina nizariba mathang hotnaduna sidagidi hena mingchat purakpa ngamba oijage ko nine henthoi aina ngata walking chapadane lambida khabar yonba ma hek thengnaba aduda tan hek sadana pawse ngata khangbagi wane ado hek khangbaga pawse nongonda haige adu cheleine henthoi nangna mayam punamak tagi makuk oirakpase ayam nungai singthang ise nangna matam punamakta isi hoige imungsi nupa yaudana panba imungni haiduna awat apa punamak yingsinbiba iteng pangbiba masigidamak matam pumpagi oina nangilaman tonsilabani ise nahak lairamdradi ini imokse yam waramgani nangilaman se karamba matamda singba ngamgadawbano khangdrebu dada singtha dadana aibu matam punamakta senabiba karida sohidage yengsanbiba punamak asinane ngasi aina mai pakna aki tujing yaudana lepche bangam libane henthoi nangna khulasigi lairik laisu hairabi मिथोय मिहेन बे अमा ओइदुना खुल्लेसिगी मिंगचत पुरक पसे मसी खक्तनी आइना निंगलिबसु आइना हेक नमलिबा मखैदिने नंगिदम होनगनिये नंगना चतपा मफम खुदिमक आइना क्वेश्चन सेनादुना चकदोइने अदोइसे हायुने हेंथोयगी रिसर्च तौबसिबो सिदा सुम तहोलदोइरो नत्रगना मपालमदा थादुना तहोनदोइरो अखोयगी यूनिवर्सिटी असिसुने बुंगो मिरमगी यूनिवर्सिटी सिंगदगी करिसु ताबा नतेदा sida sum to hola sida nya aishu sida sum makha tamthabada hena pameba
ꯂꯥꯞꯅ ꯃꯤꯔꯝꯗ ꯏꯇꯣꯝꯗ ꯂꯩꯔꯨꯕꯗꯣ ꯑꯁ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯣꯏꯁꯦ ꯍꯦꯟꯊꯣꯏ ꯉꯁꯤꯗꯤꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯣꯡꯉ ꯆꯥꯁꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯣ ꯑꯩꯅꯦ ꯐꯥꯝꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯨꯒꯦ ꯑꯩ ꯆꯠꯂꯒꯦ 이제 ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯟ ꯁꯦꯡꯈ꯭ꯔꯕ ꯆꯝꯖꯈ꯭ꯔꯕ ꯏꯉꯥꯎ ꯉꯥꯎꯖꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨꯅꯦ ꯗꯥꯁꯤꯡꯊꯥꯡ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯍꯣꯏ ꯄꯨꯡ 12 ꯇꯥꯈ꯭ꯔꯁꯤ ꯐꯥꯎꯕ ꯌꯧꯔꯛꯇꯤꯅꯦ ꯇꯧꯔꯤꯁꯦ 메저 프로젝트 ꯑꯃ ꯇꯧꯁꯤꯜꯂꯨꯕꯁꯤꯗꯤ ꯃꯊꯥꯒ ꯂꯣꯏ ꯁꯥꯔꯦꯗ ꯇꯧꯔꯤꯁꯦ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠꯁꯨ ꯊꯥꯒꯠꯂꯛꯂꯣꯁꯨ ꯍꯥꯏꯔꯛꯑꯅꯤ ꯁꯣꯝꯗꯅ ꯑꯩꯒꯤ ꯔꯤꯁꯔꯆ ꯑꯦꯁꯣꯁꯤꯌꯦꯠꯁꯤꯒ ꯑꯦꯁꯤꯁꯇꯦꯟꯁꯤꯒꯅ ꯃꯔꯣꯜ ꯑꯃ ꯄꯪꯆꯨꯑꯦꯜ ꯑꯣꯏꯗꯕꯅꯤ ꯔꯤꯄꯣꯔꯠ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯒꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯥꯔ ꯑꯩ ꯑꯃꯇ ꯆꯪꯖꯔꯛꯀꯦ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯌꯨꯝꯒꯤ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗꯕ ꯑꯃꯈꯛ ꯂꯥꯛꯁꯟꯗꯅ ꯑꯩ ꯆꯠꯊꯣꯛꯎꯔꯕ ꯁꯥꯔ ꯂꯥꯡꯉꯝꯕ ꯅꯪꯒꯤ ꯊꯕꯛꯁꯦ ꯅꯨꯡꯇꯤꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯑꯍꯥꯟꯕ ꯔꯤꯄꯣꯔꯠ ꯊꯥꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯀꯣ ꯈꯔ ꯁꯦꯝ ꯁꯥꯕ ꯍꯧꯔꯣꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯆ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕꯤ ꯁꯅꯥꯊꯣꯏꯗꯣ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯝꯃꯤꯅꯦ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯒꯦ ꯑꯩꯁꯨ ꯌꯥꯝ ꯀꯨꯞꯅꯗꯤ ꯈꯪꯖꯗꯦ ꯁꯤꯗ ꯂꯩꯖꯔꯦ ꯁꯥꯔ ꯃꯥꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔꯅꯤ ꯗꯦꯜꯂꯤꯗ ꯃꯈꯨꯔꯥꯒꯤꯗ ꯂꯩꯔꯒ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯏꯅ ꯃꯥ ꯔꯤꯁꯔꯆ ꯋꯥꯔꯛ ꯇꯧꯔꯨꯅꯩꯅ ꯍꯥꯏꯔꯝꯒꯨꯝ ꯇꯧꯏ ꯁꯥꯔ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯥꯡꯂꯤꯕ ꯄꯣꯁ ꯑꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯃꯦꯟꯁꯤꯟꯅꯕ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃ ꯇꯧꯗꯨꯅ ꯑꯃꯨꯛ ꯄꯣꯁ ꯑꯁꯤꯒꯤꯗꯃꯛ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯀꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯣꯁꯁꯤꯒ ꯆꯥꯅꯕ ꯃꯤꯑꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯅꯪ ꯀꯅꯥ ꯀꯅꯥ ꯅꯤꯡꯁꯤꯡꯕ ꯂꯩꯒꯦ ꯁꯥꯔ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯇꯣꯄꯔ ꯇꯥꯈꯤꯕꯤ ꯍꯦꯟꯊꯣꯏꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯁꯥꯔ ꯍꯦꯟꯊꯣꯏꯕꯨꯗꯤ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯣꯏꯗꯒꯦ ꯃꯥꯗꯤ ꯌꯥꯝꯅ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯕ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯃꯥꯒꯨꯝꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯦꯂꯦꯟꯠ ꯂꯩꯕꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯁꯥꯔ ꯃꯥ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯒ ꯑꯦꯄꯣꯏꯟꯠ ꯇꯧꯔꯁꯤꯔꯥ ꯃꯥꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯃꯥꯅꯕꯨ ꯌꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯤ ꯃꯥꯏ ꯄꯥꯛꯅ ꯃꯈꯥ ꯆꯠꯊꯕ ꯌꯥꯒꯗ꯭ꯔꯅ ꯈꯜꯂꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯅ ꯈꯜꯂꯤ ꯁꯥꯔ ꯄ꯭ꯔꯣꯖꯦꯛ ꯌꯥꯎꯅ ꯌꯥꯎꯅ ꯃꯥꯒꯤ ꯔꯤꯁꯔꯆ ꯋꯥꯔꯛꯁꯨ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯒꯅꯤꯅ ꯈꯜꯂꯤ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯁꯤꯟꯖꯔꯒꯦ ꯁꯥꯔ ꯑꯗꯣ ꯐꯣꯟ ꯑꯃꯇꯪ ꯇꯧꯔꯒ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯇꯪꯗꯤ ꯄꯤꯈꯤꯁꯤꯔꯥꯅ ꯍꯥꯟꯅ ꯈꯟꯖꯔꯤꯕ ꯁꯥꯔ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯐꯩꯅꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯇꯧ ꯅꯪꯉꯣꯟꯗ ꯃꯥꯒꯤ ꯅꯝꯕꯔ ꯌꯥꯎꯔꯗꯤ ꯍꯣꯏ ꯁꯥꯔ ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯁꯥꯔ ꯀꯅꯥꯒꯤꯅꯣ ꯐꯣꯟ ꯂꯥꯛꯏꯁꯤꯅ ꯅꯝꯕꯔꯁꯨ ꯁꯦꯚ ꯇꯧꯗꯦꯅꯦ ꯇꯧꯏꯁꯦ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯝꯅꯣ ꯍꯦꯟꯊꯣꯏ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯦ ꯀꯅꯥ ꯑꯣꯏꯕꯤꯔꯝꯅꯣ ꯑꯩ ꯂꯥꯡꯉꯟꯕꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤꯅꯦ ꯔꯤꯁꯔꯆ ꯑꯦꯁꯤꯁꯇꯦꯟꯠꯒꯤ ꯐꯝ ꯑꯃ ꯍꯥꯡꯉꯕ ꯑꯗꯨꯅ ꯌꯥꯔꯗꯤ ꯅꯪ ꯑꯣꯏꯍꯧꯕꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯁꯥꯔ ꯄꯥꯔꯤꯍꯟꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯃꯥꯜꯂꯦ ꯄꯥꯏꯍꯜꯂꯛꯀꯦ ꯌꯥꯏꯌꯦ ꯁꯥꯔꯒ ꯑꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯍꯜꯂꯣ ꯍꯦꯟꯊꯣꯏ ꯍꯜꯂꯣ ꯁꯥꯔ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯝꯄꯦꯔꯦꯇꯤቭ ꯁ꯭ꯇꯗꯤ ꯑꯣꯐ ꯄꯥꯁ ꯑꯦꯟड ꯄ꯭ꯔꯖꯦꯟꯠ ꯀ꯭ꯂꯥꯏꯃꯦꯠ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯑꯃ ꯇꯧꯔꯤ ꯃꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯔꯤꯁꯔꯆ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯅꯤꯡꯕ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯁꯥꯔ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯁꯥꯔ ꯁꯥꯔꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯖꯦꯛ ꯌꯥꯎꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯗ ꯑꯃꯨꯛꯇ ꯍꯪꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯄꯥꯎ ꯄꯤꯖꯔꯛꯀꯦꯕ ꯉꯥꯏꯈꯣꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯅꯣꯏꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯅꯤꯅꯦꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯌꯥꯏꯌꯦ ꯁꯥꯔ ꯍꯣꯏ ꯂꯥꯛꯄꯤꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯂꯥꯛꯄꯤꯌꯨ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯊꯝꯃꯒꯦꯀꯣ ꯂꯥꯡꯒꯟꯕ ꯁꯥꯔ ꯅꯪꯕꯨ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯖꯥꯠꯅꯣ ꯃꯈꯣꯏꯁꯤꯕꯨ ꯁꯥꯔ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯇꯥꯛꯂꯛꯄꯗꯨꯒ ꯍꯥꯏꯔꯒꯗꯤ ꯌꯧꯔꯛꯀꯗꯧꯔꯕ ꯃꯥꯜꯂꯦ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ
누파 아마 잘리버시 아시도 오인 한거지. 호이사. 그리고 뭐부터 항자게봐. 소음부 swai시기 미 오이비라브라. 어이. 까리 함비가다보 오라바노. 헨토이 코이기 юм시부 swai도 오이비라브라. 헨토이 하이디 한dak MSC다 파스 클래스 파스타도나 골드 메달 펑키바도라. 마니. 아이코이 마코이기 юм티라 이버니. 까리 마롱기노 마코이게 юм티레이디. 까리 타바키노. 예. 그이노 이붕어. 아이코이디 좀나다 헨토이 코이기 юм 항자버니. 이붕어나도 굽터나 항비리두디 까리기노. 이붕어부 헨토이 코이기 까나노네. 아이 헨토이게 까나수나테. 라카에 마타달레미나버네. 헨토이게 뭉세 까이데 소이키가다게 까나나 까이 타우레 이게 하이바도 꼽나 시에네리바 미사가마네. 에 아이코이디 헨토이게 타바가 먹기수 뭐 사우나 벌락버니 와리 와타이 사나게다 그이노 딱비리보 와두보 너데 소모 앙이보 앙신도 부까리노바 아이코이 부까리 왜노 비루러게 ngaiko langamba. Ai phajana mukta gyan tan haiki. Ibungo. Ai se university ki professor amani. Mingna parihan ba kawi. Ai hentoi gi ozani. Aduga ne ai ga langminari ba sina ai gi research associate oriba langamba haibaduni. Ai khoina lakli ba si hentoi bu research assistant oina ai gi project ya honge haiduna lakli bani. 하, sir, 아이고 피요 sir, 아이함을 란크래. 한덕시, 에코이 쿤치다 헨토이다 타워이 우시다바. 아란냠나 따바미 핵핵 락두나네. 까리엄가 타이니. 오. 아두나 아이는 사로이부수 와칼라나 칼루레. 아이 소이크래 sir. Kashu kaide. Nangsu karisu landi. Nang na hentoi hoibu luna sana nungsina yengshin biribado yam pai. sir, 아이는 마코이부 ngak시엔자리바네. 헨토이게 юм수 이낙낙나 레이레. 또 시다 우리버시네. 아이가 핵다 성민을 세사. 두디 사 마게 헤다 짜민너시네 Hoine sangslo. 마루키 밍두부 까리고바 싱탕곡제 락비로 솜다. 헨토이 코이게 권통마 빠여오레. 싱탕가 정민나를 입에 누파 아니 시부 까나까나노니 하나 소목도 오키드리 이거 쇼하게 묘이디 만데 세, 헨토이디. 헨토이 여기 오자니라 이시. 이몽다 레이버네 사 솜도 링신비요 시다 모라시다 핵다 판비요 붕어 낭난 벤시다 핵다 판모 ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩ ꯀꯩꯔꯩꯁꯤꯗꯤ ꯁꯥꯔ ꯅꯥꯊꯩ ꯆꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯁꯨꯝ ꯄꯪꯄꯥꯟ ꯄꯥꯜꯂꯤꯕ ꯍꯥꯏꯗꯨꯅꯤ Som hentoi gi mani oibirabra. ꯍꯣꯏ ꯃꯥꯅꯦ Ho. Aikoina laksari se. Som ga su wari sanajagi haiduna laksari bani. Adu hentoi bu ꯌꯥꯅꯤ ꯑꯩ ꯀꯧꯖꯔꯛꯀꯦ ꯁꯥꯔ ꯍꯦꯟꯊꯣꯏ 네. ꯅꯣꯏꯒꯤ ꯁꯥꯔ ꯍꯣꯏ ꯂꯥꯛꯏꯌꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯈꯔ ꯊꯨꯅ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯁꯥꯔ ꯍꯣꯏ ꯉꯥꯏꯔ ꯂꯩꯔꯦꯅꯦ Sir, ai imungda thaba khara sum loisinjarubane. pai. Tawgadabani. Matam ngahak sangmada yumgi kanaba thabak tawbasu yamna pai. Adu nangbu aina haibu wafamdubu nakhoi ni nega tanarabro. ꯁꯥꯔ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯋꯥꯐꯝꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯔꯤꯁꯔꯁ ꯋꯥꯔꯛ ꯃꯊꯪ ꯇꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯅꯨꯄꯤ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯍꯟꯕꯤꯌꯨ ꯁꯥꯔ Henthoidi mayam punamuktagi loksing leibini. Honnaba kanbini. ꯁꯥꯔ Aina su hek ngamliba makai magi mateng pangani. Nongmadi mahak saknairabi ama soidan orakani thajai. ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯁꯥꯔ ꯑꯩꯗꯤ ꯆꯥ ꯅꯨꯡꯒ ꯑꯃꯠꯇ ꯂꯥꯡꯉꯨꯗ꯭ꯔꯦ ꯁꯥꯔ ꯑꯩ ꯆꯥ ꯑꯃꯨꯛꯇ ꯂꯣꯟꯖꯔꯨꯈꯤꯒꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯣ Eh, dasingtha. Kaidawroge aduda natomna leptuna laidubo. Lao, sida mayam phambasida phamsi lao. 야니다. 아이디 사이드 숨 리어빠게. 에 아이수 와칼람 떠오르래 징타 라오 시다 이거 범인듯이 라오 Haima. Darangamba. Aikhoi da dasingthanga hana khangnabibra. 아 강나데 hꯧ직ta lambiда thengnabuda sum khangnarakpanida 헨토이. 능 항바 락바두다네. 아이디 아따이 아또 보여 보이닝도나 와수 카라 하이루레. 아스. 허지다 야미 까이리에다. Nangi hongnabi matong maram khangdana han ekta phingatpado tawriyo ini base. Sir, aikhoi da dana lan ki basoi ki bayar basu ngakpiu ko sir. Henthoi. Madugi wafamdu toklachi.
ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯂꯥꯡꯉꯝꯕ ꯁꯥꯔ ꯅꯪꯅ ꯍꯦꯟꯊꯣꯏꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ ꯐꯅꯤ ꯁꯥꯔ ꯍꯦꯟꯊꯣꯏ ꯁꯤꯅꯤꯗ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯌꯥꯝ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯏꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯇꯥꯏꯝ ꯁ꯭ꯀꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯝꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯀꯣ ꯑꯗꯨꯃ ꯊꯤꯖꯟꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯁꯤꯁꯇꯦꯝ ꯑꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯟꯒꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯌꯦꯡꯉꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯔꯤꯁꯥꯔꯆ ꯋꯥꯔꯛ ꯇꯧꯕ ꯇꯥꯏ mayam sa thakse sar sa pabiyo ꯌꯥꯔꯅꯤ ꯍꯦꯛꯇ ꯊꯝꯕꯤꯌꯨ haima singthanga ꯁꯦ kaidawre ngaikho nangdi da tumina ungduna leiridubu kaidawrege haiba sine nangi sa sida leirine ꯍꯣꯏ ꯁꯦ ꯑꯗꯣ ꯁꯥꯔ ꯍꯦꯟꯊꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯍꯧꯒꯗꯕꯅꯣ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯕ ꯌꯥꯔꯅꯤ ꯍꯦꯟꯊꯣꯏ Sir. ꯅꯪꯒꯤ ꯃꯦꯇ꯭ꯔꯤꯛꯇꯒꯤꯅ MSc ꯐꯥꯎꯕꯒꯤ ꯃꯥꯔꯛꯁꯤꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯒꯤ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯑꯃꯃꯝ ꯁꯦꯜꯐ ꯑꯦꯇꯦꯁꯇꯦꯠ ꯇꯧꯔꯒ ꯍꯌꯦꯡ ꯄꯨꯔꯛꯑꯣ Oh, sir. ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯁꯨ ꯌꯥꯎꯔꯛꯀꯗꯕꯅꯤꯀꯣ ꯑꯗꯨꯗꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯃꯇꯪ ꯄꯥꯡꯊꯣꯛꯂꯒ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯥꯕ ꯍꯧꯕ ꯍꯦꯛꯇ ꯌꯥꯔꯅꯤ Hoi, sir. I hayeng soidana purage. Adu, sir, pung kaya daida laksauge. ꯄꯨꯡ 10ꯒꯤ ꯑꯗꯨꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯑꯣ Hoi, sir. ꯅꯪꯅ ꯌꯨꯝꯗꯒꯤ ꯅꯨꯡꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯇꯥꯒꯗꯕ ꯂꯩꯔꯁꯨ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯕꯁꯨ ꯌꯥꯒꯅꯤꯗ ꯅꯈꯣꯏꯅ ꯅꯃꯣꯏꯁꯨ ꯂꯩꯕꯅꯤꯅꯕ ꯁꯥꯔ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯕꯅꯤꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯑꯩ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯖꯔꯒꯦ ꯃꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯩ ꯂꯩꯖꯔꯤꯌꯦ ꯁꯥꯔ sume sar yum sidasu ini imauda hindo leijariba singthangna harisina phagadawa male sar ekhoi adum thindok thinjin tawjage da sar ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯅꯪ ꯍꯌꯦꯡ ꯅꯪꯅꯕ ꯂꯥꯛꯑꯣꯀꯣ Hoi, sir. Adudi, sir, I koi muglai jahurage. ꯌꯧꯔꯦ 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 ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯉꯟꯅ ꯂꯥꯛꯄꯒꯤꯅꯦ ꯑꯣꯛꯇꯣꯁꯦ ꯃꯅꯨꯡ ꯐꯥꯎꯕ ꯊꯧꯖꯤꯜꯂꯣ ꯌꯥꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯤꯅꯅꯦ ꯊꯧꯖꯤꯟꯒꯤꯒ ꯑꯃꯠꯇ ꯌꯥꯗꯧꯖ ꯅꯠꯇꯦ ꯏꯆꯦꯗꯤ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯟꯅ ꯂꯥꯛꯏꯕꯁꯦ ꯌꯥꯝꯅ ꯐꯔꯕꯖꯥꯠꯅꯦ Eh, da singthang di kamaina khangliba. University da lairik tambana aina tamlaga khangbana dadana loina khangiba. ꯍꯣꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪ ꯎꯍꯟꯗꯅꯅꯦ ꯅꯨꯡꯇꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗꯅꯦ ꯂꯥꯛꯏꯕ Eh, kaidoba laiba. ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯪ ꯁꯦꯟꯅꯕ ꯂꯥꯛꯏꯕ ꯅꯪꯕꯨ ꯍꯦꯛꯇ ꯄꯪꯊꯥꯗ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯣ khongna khong nabane ngarang ne hobe hobe thabak nang horaroi haidana koi chen sebada thok hek lai thok khiduna ne da sa si tari ni de se noina marol ama sabing ngang bane ngai kho noi shari ka du yong du bu kyang wali ge Nine, khong nai la anu haibisu yade ni ne tawriba. Dadai baing dang chalabisu yaba duba. is ngasi nangi thabaki interview ni mesidabu nabani dang kamaina thadok toino noini na jakhraga ai itomta yumdu da lepham chapam khangoroi dongdo madugi saru khong nara su nana noigi na tung ilak pasina ne phai khandana la ini ꯑꯩꯃ ꯍꯦꯟꯊꯣꯏ ꯂꯥꯛꯕ꯭ꯔꯣ Ada. ꯑꯦ ꯆꯤꯡꯊꯪꯒ ꯏꯆꯦꯒꯁꯨ ꯌꯥꯎꯕꯤꯔꯛꯏꯗꯅ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯑꯩꯒꯤ ꯀꯥꯗ ꯁꯥꯔ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯛꯇꯪ ꯐꯝꯈꯤꯁꯤ ꯂꯥꯛꯑꯣ ꯁꯥꯔꯁꯨ ꯌꯧꯕꯨꯗꯤ ꯌꯧꯔꯛꯑꯅꯤ angangsa ngasi ji thongna sakreda noisu sabro nahal khaidagi ngasi na khara hena sabugum tawe haiba hausi ngalinga sidagi asuk sara sinadi horal numi yungba matam adwaidadi tokna sarani dako ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯤꯁꯨ ꯈꯪꯁꯥ ꯁꯥꯒꯠꯂꯛꯄꯒꯨꯝ ꯇꯧꯏ Sida thermometer amma phaklang da theliba sida temperature kya yorge yenge. Eh, ka manung sida phawba Celsius degree kunthra khara hen leiri ne se. As mapan da yam saramani ba. langamba ꯏꯆꯦ hausik mayam na ngangnariba hainariba climate change hari sibu kamaina woire ido aduga noigi
ꯋꯦꯗꯔ ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯕꯨ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ? ꯏꯆꯦ, ꯃꯁꯤ ꯁꯨꯝꯗꯧꯕꯅꯤꯗ. ꯃꯐꯝ ꯑꯃꯒꯒꯤ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯏꯆꯦ. ꯑꯗꯨꯅ ꯃꯐꯝ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯏꯪ ꯑꯁꯥ, 이싱 눅시 아데기 농주 눅사기 모응 모토 시부니시 웨더 라이드 칸나리시 아데기 웨더 시디 미쿠풍자 코딩게 넘 어홍바 나이 아두가 클라이메트 하리바 시나네시야 마펌 아마기 사히 까야기 웨더기 모응 모토 두기 상식 아두브니 고이시야 아두나 클라이메트 체인지 하리바 시나 lamdam amagi hana leijaramba climate ki mawongda ahongba kaya ama tholokpasing adu bani se aduna climate change thorogliba se masigi maruoiba maramdi aikhoi miyoibagi thabak thoram kaya dagi greenhouse gas sing hengalakpadagi ni adagi amu atay atopa maram singdi aikhoigi maigi sing pokhairakpa adagi solar system da ahongba kaya lakpadagi ni se ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯒ꯭ꯔꯤꯟꯍꯥꯎꯁ ꯒ꯭ꯌꯥꯁꯁꯤꯡ ꯍꯥꯏꯕꯗꯤ ꯋꯥꯇꯔ ꯚꯦꯄꯔ, ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ, ꯃꯤꯊꯦꯟ, ꯅꯥꯏꯇ꯭ꯔꯁ ꯑꯣꯛꯁꯥꯏꯗ, ꯑꯣꯖꯣꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯊꯥꯗꯣꯔꯛꯄꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯥꯂꯦꯝꯁꯤꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯦ ꯆꯍꯤ ꯆꯥ 18ꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯛꯈꯤ꯫ ꯁꯥꯔ ꯎꯕꯤꯔꯦꯗ꯭ꯔꯥ ꯍꯦꯟꯊꯣꯏ ꯑꯣꯏꯗꯤ ꯀꯨꯏꯔꯦ ꯁꯥꯔ ꯉꯥꯏꯗꯨꯅ ꯂꯩꯕꯁꯤꯗꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯖꯔꯝꯕꯅꯤ ꯁꯥꯔ꯫ mayam ay khajitang thingdokre waro wi bayadi henthoi nangi document singdu puraga ay kada sango ko hoi sir ay changjaragi sango ibema karimta pakhat kanu sarna hangba singdo phajana khomam ko phajana khum ko sir ay amukta changjarake chongo siadu da pham thank you sir sir aigi documents sing do sida leijare kata nangi documents sing do aina mu yengdrabasu hana dagi aduma khangduna lairabani sumna sum niyongi haibaki tawbani da sum ngahak wari watai sana boina question amani dang hange ko phagani sir ai khoigi malem prithvi asi sahi kaya surabage aduga ngallingai matamda oiramba climatic condition ga hojik oiriba climatic condition anigi marakta lainariba marising matam gi honglakliba climate system asigi maramda kharadang hayo sir aikhoi gi malem ase chahi billion 4.5 rom sure haina panari solar nebula hairiba gas ki mapai sing amadi oful waipul singna numit sem khibadagi lemhoba saruk singna prithvi ase sem khibani haina scientist singna hainari geological time scale gi matungina मालेमगी क्लाइमेट कंडीशन सु तोंगाली सही मिलियन कयागी ममांगदा मालेम असे यामना का हेना सरमी अदुगा सर अमुक यामना हेना इंथबगी मतम सु लेरमी मालेमगी मफम अयाम्बा उनतना कुपसिंदुना सही मिलियन कया मरुम लेरमी मसिबु ISS हाइना खंगनये very good सही मिलियन सामा यांखैरोंगी ममांगदा पृथ्वी से यामना सारंबगी मरम खंगब्रा सर हाइरिबा मतम अदुदा डायनोसर सिंग से यामना मरांग काइने लेरमी डायनोसर सिंगना मीथेन गैस सिंग मखोइना डाइजेशन तौबा मतमदा मरांग काइने एटमॉस्फियर दा थादुरे मरम मसिना मतम अदुदा साबगी चांग से यामना हेनबा मरम अमा ओइरमी good ngasi chahi million 65 रोंगी ममांगदगी डायनोसर सिंग से मालेम असिदगी मुतखरे मसिगी मरमदी मालेम असिगी क्लाइमेट असे खंगिंग जिलक्तुना ISS oirakibadagini haina thajanari aduga sa chahi million kayagi mamangdadi climate condition ase yamna stable oiramde holocene hairiba geological epoch haujiktagina chahi 1913 ga chatruka yankhairomgi matamdagidi climatic condition ase stable oire haina launari sir yes adubu sir haujik malem asida global warming thoraktuna sabagi chang hingalakli haiba wafam asidi mayam pumnamakna yanaraba wafam oire sir yam nungairi henthoi ngasi nanga ngahak wahang pahong tongnabasi aina nongondagi asa kayam su tawri nang honaba lepa yate ko thank you sir ai matam khudimakta saroigi tung injaduna malemaste kannabagi thabak tharum kaya pangthokpada saruk yajagani sir yam nungaire langamba sir mayam punamak somda mukta ai kadalingsan biro hayo phari sir
이세, 싱탕, 라 사르기 가서 쌍실라. mayam changbiro cha glass amamam tang thangmina kisina tawbuni Sir, akhoi henthoi sibu komdauge. Sar gi project siga bu sanbu sanagadrane. henthoi gi wa sidi hainarudana kana deda Sir, mangwandagi hena matik sabi ama phangnaroi ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯊꯣꯏ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯔꯗ꯭ꯔꯥ ꯁꯥꯔ yarani hayengdagi hekta join tawba yarani karigino nangna aduk nabuning changna hangli sibo ꯁꯥꯔ ꯍꯦꯟꯊꯣꯏ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯀꯥꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯦꯟꯊꯣꯏ ꯊꯤꯟꯕ ꯑꯣꯏꯅ ꯂꯥꯛꯑꯗꯕ ꯑꯗꯨꯒꯤꯅꯤ ꯁꯥꯔ adugi oire adu nangbu lari kayadi tamhauge ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯤ ꯇꯝꯍꯧꯋꯦ ꯁꯥꯔ adu oragana nangsu field assistant gi post ama hanglibo sida hekta hapsilagedana 예, 마두다부 버리네. Monkey